ꯐꯤꯗꯕꯦꯛ ꯆꯦꯅꯦꯜꯅ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯏꯀꯥꯏ ꯈꯨꯝꯅꯖꯕꯒ ꯂꯣꯏꯅꯅ ꯉꯁꯤ ꯅꯕꯦꯝꯕꯔꯒꯤ ꯇꯥꯡ 10 ꯏꯪ ꯀꯨꯝꯖꯥ 2012 ꯌꯨꯝꯁꯀꯩꯁ ꯅꯨꯃꯤꯠꯀꯤ ꯈꯣꯝꯖꯤꯟꯕ ꯄꯥꯎ ꯂꯧꯕꯤꯔꯁꯤ꯫ ꯃꯁꯥꯒꯤ ꯆꯍꯤ 24ꯗ ꯅꯣꯕꯦꯜ ꯁꯥꯟꯇꯤ ꯄꯨꯔꯁꯀꯥꯔ ꯐꯪꯈ꯭ꯔꯕꯤ ꯃꯂꯥꯂꯥ ꯌꯨꯁꯨꯐꯖꯥꯏ ꯃꯍꯥꯛꯀꯤ ꯇ꯭ꯋꯤꯇꯔ ꯑꯦꯀꯥꯎꯟꯇ ꯃꯁꯥꯒꯤ ꯂꯨꯍꯣꯡꯕꯒꯤ ꯄꯥꯎ ꯑꯃꯁꯨꯡ ꯐꯣꯇꯣ ꯀꯌꯥ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯊꯥꯗꯣꯛꯈ꯭ꯔꯦ꯫ ꯖꯣꯔꯗꯟꯒꯤ ꯐꯣꯔꯦꯟ ꯃꯤꯅꯤꯁꯇꯔ ꯑꯍꯃꯤꯟ ꯁꯐꯥꯗꯤꯅ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯇ UN ꯁ꯭ꯄꯦꯁꯤꯑꯦꯜ ꯑꯦꯟꯚꯣꯏ ꯇꯨ ꯁꯤꯔꯤꯌꯥ ꯒꯩꯔ ꯄꯦꯗꯔꯁꯟꯒ ꯎꯅꯈ꯭ꯔꯦ ꯑꯃꯁꯨꯡ ꯁꯤꯔꯤꯌꯥꯒꯤ ꯀ꯭ꯔꯥꯏꯁꯤꯁ ꯂꯣꯏꯁꯤꯟꯅꯕ ꯄꯣꯂꯤꯇꯤꯀꯦꯜ ꯁꯣꯂꯨꯁꯟ ꯑꯃ ꯐꯪꯅꯕ ꯍꯣꯠꯅꯔꯤꯕꯁꯤꯡꯒꯤ ꯃꯇꯥꯡꯗ ꯈꯟꯅꯈ꯭ꯔꯦ꯫ ꯖꯣꯔꯗꯟꯒꯤ ꯃꯤꯅꯤꯁꯇ꯭ꯔꯤꯒꯤ ꯆꯦꯔꯣꯜ ꯑꯃꯅ ꯄꯥꯎꯃꯤꯁꯤꯡꯗ ꯁꯟꯗꯣꯔꯛꯄꯅꯤ꯫ ꯉꯁꯤ ꯒꯨꯋꯥꯍꯥꯇꯤ ꯁꯤꯇꯤꯒꯤ ꯃꯇꯥꯡꯗ ꯑꯁꯥꯝ ꯁꯔꯀꯥꯔꯅ ꯀꯥ ꯍꯦꯟꯅ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯄꯥꯏꯔꯒꯅꯤ꯫ ꯒꯨꯋꯥꯍꯥꯇꯤ ꯁꯍꯔ ꯃꯣꯠꯁꯤꯟꯍꯟꯕ ꯌꯥꯔꯣꯏ, ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯇꯤꯟ ꯁꯤꯠꯄ ꯊꯤꯡꯂꯤ, ꯃꯐꯝ ꯆꯥꯗꯅ ꯄꯣꯁꯇꯔ ꯅꯞꯁꯤꯟꯕꯁꯨ ꯌꯥꯔꯣꯏ, ꯇ꯭ꯌꯨꯁꯟꯒꯤ ꯌꯨꯝ ꯚꯔꯥꯒꯤ ꯃꯔꯝꯗ ꯄꯣꯁꯇꯔ ꯊꯦꯠꯄꯁꯨ ꯌꯥꯔꯔꯣꯏ, ꯅꯨꯃꯤꯠ 15ꯅꯤꯒꯤ ꯃꯥꯡꯗ ꯄꯣꯁꯇꯔꯁꯤꯡ ꯃꯈꯣꯏꯅ ꯅꯞꯁꯤꯜꯂꯝꯕꯁꯤꯡ ꯑꯗꯨ ꯂꯧꯊꯣꯛꯀꯗꯕꯅꯤ, ꯅꯠꯇ꯭ꯔꯒꯗꯤ ꯄꯣꯁꯇꯔꯗ ꯌꯥꯎꯔꯤꯕ ꯀꯟꯇꯦꯛ ꯅꯝꯕꯔ ꯑꯗꯨꯗ FIR ꯂꯧꯈꯠꯂꯒꯅꯤ꯫ ꯒꯨꯋꯥꯍꯥꯇꯤ ꯃ꯭ꯌꯨꯅꯤꯁꯤꯄꯥꯜ ꯀꯣꯔꯄꯣꯔꯦꯁꯟꯗ ꯘꯨꯁ ꯄꯤꯕꯁꯨ ꯌꯥꯔꯣꯏ꯫ ꯊꯕꯛ ꯐꯪꯗꯕꯁꯤꯡꯒꯤ ꯚꯦꯟꯗꯤꯡ ꯖꯣꯟꯁꯨ ꯁꯦꯝꯂꯒꯅꯤ ꯍꯥꯏꯈ꯭ꯔꯦ꯫ ꯆꯠꯅ ꯀꯥꯡꯂꯣꯟꯁꯤꯡ ꯑꯁꯤ ꯉꯁꯤꯗꯒꯤ ꯒꯨꯋꯥꯍꯥꯇꯤꯗ ꯆꯠꯅꯔꯒꯅꯤ ꯍꯥꯏꯔꯤ꯫ ꯆꯠꯇꯤꯁꯒꯔꯒꯤ ꯁꯨꯛꯃꯥ ꯗꯤꯁꯇ꯭ꯔꯤꯛꯇ ꯂꯩꯕ ꯄꯦꯔꯥꯃꯤꯂꯤꯇꯔꯤ ꯐꯣꯔꯁꯀꯤ ꯀꯦꯝꯞ ꯑꯃꯗ CRPF ꯖꯋꯥꯟ ꯑꯃꯅ ꯃꯍꯥꯛꯀꯤ ꯀꯂꯤꯛ 4 ꯀꯥꯞꯇꯨꯅ ꯍꯥꯠꯈꯤꯕꯒ ꯂꯣꯏꯅꯅ ꯑꯇꯣꯞꯄ 3ꯅ ꯇꯝꯊꯤꯅ ꯁꯣꯛꯂꯦ ꯍꯥꯏꯅ ꯁꯤꯅꯤꯌꯔ ꯄꯨꯂꯤꯁ ꯑꯣꯐꯤꯁꯤꯌꯦꯜ ꯑꯃꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯊꯧꯗꯣꯛ ꯑꯗꯨ CRPFꯀꯤ 50ꯁꯨꯕ ꯕꯠꯇꯥꯂꯤꯌꯟꯒꯤ ꯀꯦꯝꯞꯇ ꯊꯣꯛꯈꯤꯕꯅꯤ꯫ IGPꯅ ꯍꯥꯏꯈꯤ ꯃꯗꯨꯗꯤ ꯄ꯭ꯔꯤꯂꯤꯃꯤꯅꯔꯤ ꯔꯤꯄꯣꯔꯠ ꯃꯇꯨꯡꯏꯟꯅ ꯔꯤꯇꯦꯁ ꯔꯟꯖꯟꯅ ꯃꯍꯥꯛꯀꯤ ꯁꯥꯔꯚꯤꯁ ꯔꯥꯏꯐꯜ AK-47ꯅ ꯄꯪꯀꯥꯞꯇ ꯀꯥꯞꯈꯤ, ꯃꯥꯏꯀꯩ ꯁꯂꯥꯏ ꯈꯪꯗꯅ꯫ ꯊꯧꯗꯣꯛ ꯑꯗꯨꯗ ꯂꯩꯈꯤꯗ꯭ꯔꯕ ꯖꯋꯥꯟꯁꯤꯡꯒꯤ ꯃꯤꯡꯗꯤ ꯔꯥꯖꯃꯅꯤ, ꯔꯥꯖꯤꯕ ꯃꯟꯗꯜ, ꯙꯟꯖꯤ ꯑꯃꯁꯨꯡ ꯙꯔꯃꯦꯟꯗ꯭ꯔ ꯀꯨꯃꯥꯔ ꯀꯧꯏ ꯍꯥꯏꯔꯤ꯫ ꯍꯧꯈꯤꯕ ꯅꯨꯃꯤꯠ 15ꯅꯤ ꯔꯣꯝꯗꯒꯤ ꯏꯝꯐꯥꯜ ꯋꯦꯁ ꯗꯤꯁꯇ꯭ꯔꯤꯛ ꯄꯨꯂꯤꯁꯅ ꯂꯒꯥꯎ ꯁꯥꯟꯅꯕꯁꯤꯡꯒꯤ ꯃꯊꯛꯇ ꯆꯠꯊꯔꯛꯄ ꯗ꯭ꯔꯥꯏꯚꯇ ꯐꯥꯒꯠꯂꯛꯈꯤꯕ ꯂꯒꯥꯎ ꯃꯔꯨꯁꯤꯡ ꯔꯣꯂꯔꯅ ꯇꯛꯈꯥꯏꯗꯨꯅ ꯃꯥꯡꯍꯟꯕꯒ ꯂꯣꯏꯅꯅ ꯂꯒꯥꯎ ꯃꯔꯨ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯐꯥꯒꯠꯄ ꯄꯣꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ OC ꯑꯃꯗꯤ ꯀꯃꯥꯟꯗꯣ ꯄꯥꯔꯁꯣꯅꯦꯜꯁꯤꯡꯗ SPꯅ ꯑꯦꯄ꯭ꯔꯤꯁꯤꯌꯦꯁꯟ ꯑꯃꯁꯨꯡ ꯀꯦꯁ ꯔꯤꯋꯥꯔꯗ ꯈꯨꯠꯁꯤꯟꯅꯈ꯭ꯔꯦ꯫ ꯁꯤꯜꯆꯔꯒꯤ ꯑꯋꯥꯜ ꯇꯤꯂꯥ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯌꯥꯝꯅ ꯇꯝꯊꯤꯔꯕ ꯊꯧꯗꯣꯛ ꯑꯃ ꯉꯔꯥꯡ ꯊꯣꯛꯈ꯭ꯔꯦ꯫ ꯖꯣꯟꯇꯨꯗꯥꯁ ꯀꯧꯕ ꯃꯤꯑꯣꯏ ꯑꯃꯅ ꯃꯧ ꯑꯃ ꯑꯃꯁꯨꯡ ꯃꯥꯒꯤ ꯅꯨꯄꯤꯃꯆꯥ ꯑꯃꯕꯨ ꯌꯣꯠꯀꯤ ꯔꯣꯗꯅ ꯊꯥꯗꯨꯅ ꯇꯝꯊꯤꯅ ꯍꯥꯠꯈ꯭ꯔꯦ꯫ ꯊꯧꯗꯣꯛ ꯑꯗꯨꯗ ꯁꯤꯈꯤꯕ ꯃꯤꯑꯣꯏ ꯑꯗꯨꯒꯤ ꯃꯤꯡ ꯄ꯭ꯔꯇꯤꯃꯥ ꯑꯃꯁꯨꯡ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤꯅꯤ꯫ ꯄꯣꯂꯤꯁꯅ ꯃꯤꯑꯣꯏ ꯑꯗꯨꯕꯨ ꯀꯟꯅ ꯊꯤ ꯍꯨꯝꯕꯒꯤ ꯊꯕꯛ ꯆꯠꯊꯔꯤ꯫ ꯓꯥꯔꯈꯟꯗꯒꯤ ꯒꯤꯔꯤꯗꯣ ꯍꯥꯏꯔꯤꯕ ꯃꯐꯝꯗ ꯁꯠꯘꯥꯠꯇ ꯏꯔꯨꯖꯕ ꯃꯇꯝꯗ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯈ꯭ꯔꯦ ꯑꯃꯁꯨꯡ ꯑꯉꯥꯡ 4 ꯏꯁꯤꯡꯗ ꯇꯥꯁꯤꯟꯗꯨꯅ ꯁꯤꯔꯦ꯫ ꯂꯩꯈꯤꯗ꯭ꯔꯕ ꯑꯉꯥꯡꯁꯤꯡ ꯑꯗꯨꯗꯤ ꯗꯤꯛꯁꯥ ꯀꯨꯃꯥꯔꯤ ꯆꯍꯤ 3, ꯃꯤꯅꯥꯛꯁꯤ ꯀꯨꯃꯥꯔꯤ ꯆꯍꯤ 8, ꯁꯨꯍꯥꯅꯥ ꯀꯨꯃꯥꯔꯤ ꯆꯍꯤ 7 ꯑꯃꯁꯨꯡ ꯃꯨꯟꯅꯥ ꯀꯨꯃꯥꯔ ꯆꯍꯤ 10ꯅꯤ ꯍꯥꯏꯅ ꯓꯥꯔꯈꯟꯗꯒꯤ ꯄꯥꯎꯆꯦ ꯑꯃꯅ ꯐꯣꯡꯗꯣꯛꯂꯤ꯫ ꯒꯨꯋꯥꯍꯥꯇꯤ ꯍꯥꯏ ꯀꯣꯔꯠꯅ ꯇꯦꯠꯀꯤ ꯐꯦꯛ ꯁꯥꯔꯇꯤꯐꯤꯀꯦꯠ ꯁꯤꯖꯤꯟꯅꯗꯨꯅ ꯊꯕꯛ ꯆꯪꯈꯤꯕ ꯑꯣꯖꯥ 13ꯒꯤ ꯖꯥꯃꯤꯟ ꯄꯤꯔꯛꯈꯤꯗ꯭ꯔꯦ꯫ ꯑꯁꯥꯝꯒꯤ ꯙꯣꯂꯥꯏꯗ ꯖꯜ ꯖꯤꯕꯟ ꯃꯤꯁꯟꯒꯤ ꯂꯨꯄꯥ ꯀꯔꯣꯔ 2,13,00,000 ꯆꯪꯒꯗꯕ ꯋꯥꯇꯔ ꯁꯄ꯭ꯂꯥꯏ ꯁ꯭ꯀꯤꯝ 3ꯒꯤ ꯎꯔꯦꯞ ꯎꯌꯨꯡ ꯇꯝꯈ꯭ꯔꯦ꯫ ꯔꯥꯖ꯭ꯌꯒꯤ ꯐꯣꯔꯦꯁꯠ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯤꯕ ꯄꯔꯤꯃꯜ ꯁꯨꯛꯂꯕꯩꯗ꯭ꯌꯅ ꯑꯁꯥꯝ ꯑꯃꯁꯨꯡ ꯃꯤꯖꯣꯔꯥꯝꯒꯤ ꯉꯝꯈꯩꯗ ꯃꯤꯖꯣꯔꯥꯝ ꯂꯩꯉꯥꯛꯅ ꯏꯅꯧ ꯅꯧꯅ ꯂꯝ ꯈꯣꯞꯆꯤꯟꯕꯒꯤ ꯄꯥꯎ ꯑꯃ ꯂꯥꯛꯂꯤ꯫ ꯑꯁꯥꯝ ꯔꯥꯖ꯭ꯌꯒꯤ ꯃꯅꯨꯡꯗ ꯆꯪꯁꯤꯜꯂꯛꯇꯨꯅ ꯀꯤꯂꯣꯃꯤꯇꯔ 2ꯃꯨꯛꯀꯤ ꯂꯝꯕꯤ ꯁꯦꯝꯂꯛꯈ꯭ꯔꯦ꯫ ꯉꯝꯈꯩ ꯑꯁꯤꯒꯤ ꯑꯁꯥꯝ ꯄꯨꯂꯤꯁꯀꯤ ꯀꯃꯥꯟꯗꯣ ꯀꯥꯡꯂꯨꯞ ꯑꯃ ꯂꯩꯔꯕꯁꯨ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯈꯤꯗꯦ꯫ ꯂꯝ ꯈꯣꯞꯆꯤꯟꯕꯒꯤ ꯄꯥꯎ ꯑꯁꯤ ꯇꯥꯕꯗꯒꯤ ꯑꯁꯥꯝ ꯄꯨꯂꯤꯁꯀꯤ ꯇꯤꯝ ꯑꯃ ꯂꯥꯛꯇꯨꯅ ꯋꯥꯅ ꯕꯦꯔꯤꯀꯦꯠ ꯈꯥꯖꯤꯟꯈ꯭ꯔꯦ꯫ ꯊꯧꯗꯣꯛꯐꯝꯗ DIG DJ ꯃꯨꯈꯥꯔꯖꯤ, ꯑꯦꯗꯤꯁꯅꯦꯜ SP ꯁꯨꯕ꯭ꯔꯇ ꯁꯦꯟ, ꯁꯣꯅꯥꯏꯒꯤ ꯁꯥꯔꯀꯜ ꯑꯣꯐꯤꯁꯥꯔ ꯗꯤꯄꯣꯛ ꯅꯥꯊ ꯑꯃꯁꯨꯡ ꯙꯣꯂꯥꯏꯒꯤ OC ꯁꯥꯍꯥꯕꯨꯗꯤꯟꯅ ꯆꯠꯇꯨꯅ ꯌꯦꯡꯁꯤꯟꯈ꯭ꯔꯦ꯫ ꯂꯝ ꯈꯣꯞꯆꯤꯟꯕꯒꯤ ꯀꯁꯥꯔ ꯖꯤꯂꯥꯒꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯂꯩꯂꯥꯄꯨꯔꯒꯤ ꯃꯅꯥꯛꯇ ꯂꯩꯕ ꯄꯥꯒꯂꯥꯁꯔꯥꯗ ꯊꯣꯛꯈꯤꯕꯅꯤ꯫
ngasi Bhairab Nagar ki Ranighat Ferry manakta thokhiba yamna tamthiraba thudok adugi video clip matek amatang yamna pangthokjage bus amaga car amaga yamna kanna thinjinnabadagi thokhiba thudokni hojik phawba kaya sire amasung soe haiba अशोक पंदी यावरे हाइबसी पंदुगी हेनरीबा मियोइसिना पाउ तमखि पाउ लोइजरे फीडबैक चैनल ना ताबिरबसिंगो अमुक हनै कायखुमनजरी चैनल असिबो लाइक शेयर अमदी सब्सक्राइब तौसनबियो।